Landa Punglapa Lantum Sing Yanabi Matangda Musalman Singi Marakta Zayat Abatorki Makoigi Marakta Wapumkaya Laki Masamo Parabasingna Hari Landa Pungliba Lantum Masi Equina Pumkum Toi Equina Yek the Basingbo Mai Pakan Kide Equina Tawai Hakchang Katoklaga Lanpamda Jongchilaga Mai Pakan Kibani Tahi Yamsilak Sing Adun Hari Achumbadi Lantum Asi Pankadabadi Equini Equina Nakoibu Ngak Senaduna Laki Yek Nabasingbo Equina Maninglomda Tingduna Tamki Saat Ki Machanupa Moas Nahari Lagi Rasul Sagongi Lanmi Singisu Pongpam Tokpa Sarup Asi Lagi Rasulna Pangadoriba Aduga Managadra Ichini Nausing Pangal Son Tabasingi Damakta Alagi Mating Lai Matang Sida Jibril Islam Apamaduda Laki Aduga Alagi Wahising Puraga Laki Surah Anfal ayat number 1 A'udhu billahi minash shaitanir rajim Bismillahir rahmanir rahim Yas'alunaka anil anfal Quli al-anfalu lillahi wa rasul Fattaqullaha wa aslihu jata bainikum wa ati'u lahu wa rasuluhu in kuntum mu'minin Makoina nangonda landa panglagliba malsing adugi matangda hangi hayu masigi saruk asi Allah amasung Allah gi rasul gini asaw maramaduna nakhoi Allah gi haiba indabadagi ngao mahake asawbadagi ngakchau nakhoi maselgi mari phajana thamu aduga Allah amasung Allah gi rasul gi haiba ilu karigumba nakhoina mu'min ama oirabadi Muhammad sallallahu alaihi wasallam gi wafam asi lautokhi kanagumba amana mahakna hatkriba mi adugi pot khudimak mahakini kanagumba amana farakhiba mi adu magi oire aduga lanpamdagi phanglakpasing lan sokna dabida phanglakpasing madu khudimak mayamgini masigi wafam asi hek tabaga makoi khudimak Makok non taki aduga phanglakpa mal khutingmak Muhammad sallallahu alaihi wasallam mamangda tamki aduga Allahna harakliba adugi matungina torpa khudingmak yajagani haijaki landa faraklaba sing adu kari tawgani masigi matangda Muhammad sallallahu alaihi wasallam loina bas singa khanaki Hazrat Umar radhiyallahu anhu hari thajadaba amadi layam latpa oibana Madugi saja oina hatoksi Hazrat Abu Bakar hari Allah gi Rasul makhoi sing asi nahaki marub mapang oramba singni ngasidi Allah na makhoibu nahaki khut chalale aigi wakhaladi makhoibu hatabana phagani makhoidagi tax lobi ai madudagi matungi landa changdaba yadaba potlam singi Thamjil bayai aduga makhoi asi alana chanbir pusiyai haibadi islam da changlak pusiyai aduga kona nahaki lanmi war pusiyai Muhammad sallallahu alaihi wasallam Abu Bakar ki wakhalon bu pamki landa farak laba makhoi sing adugi manungdagi tax piba ngambasing adudagi tax lorami aduga lairaba iba pabadi ngambasing aduna Madinada laiba angang tara iba paba tambibagi thabuk piki aduga tax piba su ngamtaba iba paba su haitaba makoising aduna adum thadoki Muhammad sallallahu alaihi wasallam mahaki thabaktagi mai pakpaga loinana Madinada halaki badargi thodokta thokiba akitu jungba thodosing asigi mahi adugi khallubada layam lat pasingi pangal umtek teki munafik singsu ki bapauki Madina dalaiba Yahudi singi ma pangal sontaraki masina maram oidona Islam gi khwaidigi ekna boiramba makhoi kharasu Islam da changlaki tha amarom chupna makagi yumthung ayambada awabagi awaba khatoiki mau kaya lukra oiki mama kaya macha kaina bagi awab oiki
ꯃꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨꯒꯤ ꯃꯩꯆꯥꯛꯅ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯁꯝꯁꯤꯡ ꯀꯛꯊꯠꯈꯤ꯫